ꯁꯨꯝꯒꯦ ꯈꯜꯂꯤ ꯃꯥꯏꯁꯤꯁꯨ ꯉꯝꯗꯦ ꯃꯥꯂꯪꯒꯤ ꯁꯥꯍꯨꯝꯁꯤ ꯌꯥꯝ ꯀꯜꯂꯤ ꯁꯨꯝꯒꯦ ꯈꯜꯂꯤ ꯁꯨꯝꯒꯦ ꯈꯜꯂꯤ ꯃꯥꯏꯁꯤꯁꯨ ꯉꯝꯗꯦ ꯃꯥꯂꯪꯒꯤ ꯁꯥꯍꯨꯝꯁꯤ ꯌꯥꯝ ꯀꯜꯂꯤ ꯅꯝꯕꯔ ꯄꯤꯔꯝꯅꯤ ꯃꯥꯏꯗꯁꯨ ꯄꯤꯔꯒꯦ ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯑꯩ ꯇꯧꯔꯨꯏ ꯅꯤꯄꯥꯝꯅ ꯄꯥꯏꯔꯛꯄꯗꯨ ꯊꯝꯖꯩ ꯅꯝꯕꯔ ꯄꯤꯔꯝꯅꯤ ꯃꯥꯏꯗꯁꯨ ꯄꯤꯔꯒꯦ ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯑꯩ ꯇꯧꯔꯨꯏ ꯅꯤꯄꯥꯝꯅ ꯄꯥꯏꯔꯛꯄꯗꯨ ꯊꯝꯖꯩ ꯈꯣꯝꯅꯝ ꯐꯥꯎꯕ ꯀꯣꯛꯇꯤ ꯅꯣꯏ ꯂꯥꯏꯔꯤꯛ ꯇꯨꯝ ꯄꯥꯎꯒ ꯍꯥꯏꯔꯒꯦ ꯃꯇꯨꯡꯗꯗꯤ ꯇꯧꯅꯨ ꯀꯥꯏꯅ ꯊꯤꯅ ꯉꯥꯡꯉ ꯊꯣꯛ ꯊꯝꯈꯤ ꯈꯣꯝꯅꯝ ꯐꯥꯎꯕ ꯀꯣꯛꯇꯤ ꯅꯣꯏ ꯂꯥꯏꯔꯤꯛ ꯇꯨꯝ ꯄꯥꯎꯒ ꯍꯥꯏꯔꯒꯦ ꯃꯇꯨꯡꯗꯗꯤ ꯇꯧꯅꯨ ꯀꯥꯏꯅ ꯊꯤꯅ ꯉꯥꯡꯉ ꯊꯣꯛ ꯊꯝꯈꯤ ꯂꯥꯏꯔꯤꯛꯀ ꯄꯥꯕ ꯌꯥꯗꯦ ꯆꯥꯛ ꯑꯃꯇ ꯑꯩ ꯆꯥꯅꯤꯡꯗꯦ ꯉꯥꯎꯕꯒꯨꯝ ꯅꯦꯛꯁꯇ ꯑꯃꯨꯛꯀ ꯑꯩꯔꯤꯡ ꯇꯧꯏ ꯃꯄꯨꯡꯅ ꯊꯤꯅ ꯉꯥꯡꯂꯛꯄꯗꯣ ꯑꯩ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯂꯥꯏꯔꯤꯛꯀ ꯄꯥꯕ ꯌꯥꯗꯦ ꯆꯥꯛ ꯑꯃꯇ ꯑꯩ ꯆꯥꯅꯤꯡꯗꯦꯉꯥꯎꯕꯒꯨꯝ ꯅꯦꯛꯁꯇ ꯑꯃꯨꯛꯀ ꯑꯩꯔꯤꯡ ꯇꯧꯏ ꯃꯄꯨꯡꯅ ꯊꯤꯅ ꯉꯥꯡꯂꯛꯄꯗꯣ ꯑꯩ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯃꯃꯥꯟꯅꯕꯤ ꯁꯥꯔ ꯏꯆꯜꯗ ꯍꯪꯍꯟꯕ ꯅꯝꯕꯔꯁꯤ ꯑꯣꯟꯅꯔꯦ ꯔꯣꯡ ꯅꯝꯕꯔꯅꯤ ꯈꯨꯝꯂꯛꯄ ꯃꯃꯥꯟꯅꯕꯤ ꯁꯥꯔ ꯏꯆꯜꯗ ꯍꯪꯍꯟꯕ ꯅꯝꯕꯔꯁꯤ ꯑꯣꯟꯅꯔꯦ ꯔꯣꯡ ꯅꯝꯕꯔꯅꯤ ꯈꯨꯝꯂꯛꯄ ꯑꯣ ꯇꯥꯔꯤꯌꯦ ꯉꯁꯤꯗꯤ ꯃꯄꯥꯎ ꯇꯥꯔꯦ ꯃꯇꯝ ꯀꯨꯏꯅ ꯉꯥꯏꯔꯛꯄ ꯃꯣꯕꯥꯏꯜꯗ ꯈꯣꯟꯖꯦꯜ ꯇꯥꯔꯦ ꯑꯣ ꯇꯥꯔꯤꯌꯦ ꯏꯆꯜꯒꯤ ꯃꯄꯥꯎ ꯇꯥꯔꯦ ꯃꯇꯝ ꯀꯨꯏꯅ ꯉꯥꯏꯔꯛꯄ ꯃꯣꯕꯥꯏꯜꯗ ꯈꯣꯟꯖꯦꯜ ꯇꯥꯔꯦ Hello. ꯑꯄꯥꯏꯕꯤꯔꯤꯕꯁꯤ ꯇꯥꯃꯣꯔꯩꯅ ꯃꯥꯅ ꯍꯪꯂꯛꯄ ꯈꯣꯏ ꯊꯨꯝꯂ ꯋꯥꯍꯩꯗꯣ ꯇꯥꯔ ꯅꯨꯡꯉꯣꯟꯕ ꯄꯥꯏꯕꯤꯔꯤꯕꯁꯤ ꯇꯥꯃꯣꯔꯩꯅ ꯃꯥꯅ ꯍꯪꯂꯛꯄ ꯈꯣꯏ ꯊꯨꯝꯂ ꯋꯥꯍꯩꯗꯣ ꯇꯥꯔ ꯅꯨꯡꯉꯣꯟꯕ ꯇꯧꯕꯤꯔꯛꯇꯦ ꯐꯣꯟꯗꯤ ꯀꯥꯏꯅ ꯑꯣꯏꯅꯖꯔꯛꯄ ꯇꯧꯏ ꯑꯩꯗꯤ ꯇꯣꯏꯅ ꯄꯥꯏꯗꯤ ꯄꯥꯏꯈꯠꯂꯛꯇꯅ ꯇꯥꯃꯣꯔꯩꯅ ꯃꯥꯅ ꯍꯪꯂꯛꯄ ꯈꯣꯏ ꯊꯨꯝꯂ ꯋꯥꯍꯩꯗꯣ ꯇꯥꯔ ꯅꯨꯡꯉꯣꯟꯕ ꯇꯧꯕꯤꯔꯛꯇꯦ ꯐꯣꯟꯗꯤ ꯀꯥꯏꯅ ꯑꯣꯏꯅꯖꯔꯛꯄ ꯇꯧꯏ ꯑꯩꯗꯤ ꯇꯣꯏꯅ ꯄꯥꯏꯗꯤ ꯄꯥꯏꯈꯠꯂꯛꯇꯅ ꯗꯦꯗꯤꯒ ꯕ꯭ꯔꯗꯔꯒꯅ ꯅꯝꯕꯔꯁꯤ ꯄꯥꯏꯕ꯭ꯔꯣ ꯑꯍꯨꯝ ꯃꯔꯤꯔꯛ ꯁꯨꯔꯦ ꯍꯟꯖꯤꯟ ꯍꯟꯖꯤन ꯁꯣꯛꯄꯤꯁꯦ ꯗꯦꯗꯤꯒ ꯕ꯭ꯔꯗꯔꯒꯅ ꯅꯝꯕꯔꯁꯤ ꯄꯥꯏꯕ꯭ꯔோ ꯑꯍꯨꯝ ꯃꯔꯤꯔꯛ ꯁꯨꯔꯦ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯁꯣꯛꯄꯤꯁꯦ ꯑꯗꯨꯕꯨ ꯀꯩꯗꯧꯕ ꯇꯧꯅꯩꯅ ꯃꯤꯂꯣꯏꯅ ꯑꯗꯨꯕꯨ ꯀꯩꯗꯧꯕ ꯇꯧꯅꯩꯅ ꯃꯤꯂꯣꯏꯅ ꯁꯤꯊ ꯁꯤꯊ ꯅꯣꯛꯂꯛꯄꯗꯣ ꯉꯪꯉ ꯂꯩꯔꯤ ꯅꯥꯄꯗ ꯑꯩꯒꯤ ꯁꯤꯊ ꯁꯤꯊ ꯅꯣꯛꯂꯛꯄꯗꯣ ꯉꯪꯉ ꯂꯩꯔꯤ ꯅꯥꯄꯗ ꯑꯩꯒꯤ ꯑꯩ ꯉꯥꯎꯔꯦ ꯉꯥꯎꯔꯦ ꯃꯥꯏ ꯋꯥ ꯉꯥꯡꯗ ꯑꯩ ꯆꯥꯛꯂꯦ ꯆꯥꯛꯂꯦ ꯃꯥꯏ ꯋꯥꯍꯩꯗ ꯑꯣ ꯑꯩ ꯉꯥꯎꯔꯦ ꯉꯥꯎꯔꯦ ꯃꯥꯏ ꯋꯥ ꯉꯥꯡꯗ ꯑꯩ ꯆꯥꯛꯂꯦ ꯆꯥꯛꯂꯦ ꯃꯥꯏ ꯋꯥꯍꯩꯗ ꯔꯤꯡ ꯇꯧꯔꯛꯄ ꯀꯥꯎꯅꯤ ꯀꯥꯏꯅ ꯃꯥꯅ ꯇꯣꯏꯅ ꯍꯥꯏꯔꯛꯄ ꯇꯧꯔꯛꯀꯦ ꯑꯩꯁꯨ ꯇꯣꯏꯅ ꯅꯪꯁꯨ ꯀꯥꯎꯅꯤꯒ ꯍꯥꯏꯔꯛꯄ ꯑꯩ ꯉꯥꯎꯔꯦ ꯉꯥꯎꯔꯦ ꯃꯥꯏ ꯋꯥ ꯉꯥꯡꯗ ꯑꯩ ꯆꯥꯛꯂꯦ ꯆꯥꯛꯂꯦ ꯃꯥꯏ ꯋꯥꯍꯩꯗ ꯊꯝꯈꯤꯕꯗꯣ ꯉꯥꯏꯔꯁꯨ ꯑꯃꯨꯛ ꯇꯧꯁꯤꯟꯒꯦꯗ ꯍꯦ ꯀꯤꯗꯤꯡ 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 ꯊꯝꯈꯤꯕꯗꯣ ꯉꯥꯏꯔꯁꯨ ꯑꯃꯨꯛ ꯇꯧꯁꯤꯟꯒꯦꯗ ꯍꯦ ꯄꯩꯁꯥꯗꯨꯗꯤ ꯀꯩꯁꯨ ꯅꯠꯇꯦ ꯏꯃꯥꯗꯩ ꯍꯨꯔꯥꯟꯒꯦ ꯑꯣ ꯄꯩꯁꯥꯗꯨꯗꯤ ꯀꯩꯁꯨ ꯅꯠꯇꯦ ꯏꯃꯥꯗꯩ ꯍꯨꯔꯥꯟꯒꯦ ꯃꯃꯥꯟꯅꯕꯤ ꯁꯥꯔ ꯏꯆꯜꯗ ꯍꯪꯍꯟꯒꯦ ꯔꯣꯡ ꯅꯝꯕꯔꯅꯤ ꯍꯥꯏꯔꯛꯄ꯭ꯔꯥ ꯑꯩ ꯌꯦꯡꯊꯣꯛꯀꯦ ꯃꯃꯥꯟꯅꯕꯤ ꯁꯥꯔ ꯏꯆꯜꯗ ꯍꯪꯍꯟꯒꯦ ꯔꯣꯡ ꯅꯝꯕꯔꯅꯤ ꯍꯥꯏꯔꯛꯄ꯭ꯔꯥ ꯑꯩ ꯌꯦꯡꯊꯣꯛꯀꯦ ꯑꯣ ꯇꯥꯔꯤꯌꯦ ꯉꯁꯤꯗꯤ ꯃꯄꯥꯎ ꯇꯥꯔꯦ ꯃꯇꯝ ꯀꯨꯏꯅ ꯉꯥꯏꯔꯛꯄ ꯃꯣꯕꯥꯏꯜꯗ ꯈꯣꯟꯖꯦꯜ ꯇꯥꯔꯦ ꯑꯣ ꯇꯥꯔꯤꯌꯦ ꯏꯆꯜꯒꯤ ꯃꯄꯥꯎ ꯇꯥꯔꯦ ꯃꯇꯝ ꯀꯨꯏꯅ
ꯀꯨꯏꯅ ꯉꯥꯏꯔꯛꯄ ꯃꯣꯕꯥꯏꯜ ꯈꯣꯟꯖꯦꯜ ꯇꯥꯔꯦ ꯅꯝꯕꯔ ꯄꯤꯔꯝꯃꯤ ꯃꯥꯏꯗꯨꯁꯨ ꯄꯤꯔꯒꯤ ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯑꯩ ꯇꯧꯔꯤ ꯅꯤꯄꯥꯝꯅ ꯄꯥꯏꯔꯛꯄꯗꯨ ꯊꯝꯖꯩ ꯈꯣꯝꯅꯝ ꯐꯥꯎꯕ ꯀꯣꯛꯇꯤ ꯅꯣꯏ ꯂꯥꯏꯔꯤꯛꯇꯨ ꯄꯥꯎꯒ ꯍꯥꯏꯔꯒꯤ ꯃꯇꯨꯡꯗꯗꯤ ꯇꯧꯅꯨ ꯀꯥꯏꯅ ꯊꯤꯅ ꯉꯥꯡꯅ ꯊꯣꯛ ꯊꯝꯈꯤ ꯂꯥꯏꯔꯤꯛꯀ ꯄꯥꯕ ꯌꯥꯗꯦ ꯆꯥꯛꯀꯃꯇ ꯑꯩ ꯆꯥꯅꯤꯡꯗꯦ ꯑꯉꯥꯎꯕꯒꯨꯝ ꯅꯦꯛꯁꯇ ꯑꯃꯨꯛꯀ ꯑꯩ ꯔꯤꯡ ꯇꯧꯏ ꯃꯄꯨꯡꯅ ꯊꯤꯅ ꯉꯥꯡꯂꯛꯄꯗꯣ ꯑꯩ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯃꯃꯥꯅꯗꯤ ꯁꯥꯔ ꯏꯆꯜꯗ ꯍꯪꯍꯟꯕ ꯅꯝꯕꯔꯁꯤ ꯑꯣꯟꯅꯔꯦ ꯔꯣꯡ ꯅꯝꯕꯔꯅꯤ ꯈꯨꯝꯂꯛꯄ ꯑꯣ ꯇꯥꯔꯤꯌꯦ ꯉꯁꯤꯗꯤ ꯃꯄꯥꯎ ꯇꯥꯔꯦ ꯃꯇꯝ ꯀꯨꯏꯅ ꯉꯥꯏꯔꯛꯄ ꯃꯣꯕꯥꯏꯜ ꯈꯣꯟꯖꯦꯜ ꯇꯥꯔꯦ ꯑꯣ ꯇꯥꯔꯤꯌꯦ ꯏꯆꯜꯒꯤ ꯃꯄꯥꯎ ꯇꯥꯔꯦ ꯃꯇꯝ ꯀꯨꯏꯅ ꯉꯥꯏꯔꯛꯄ ꯃꯣꯕꯥꯏꯜ ꯈꯣꯟꯖꯦꯜ ꯇꯥꯔꯦ ꯃꯇꯝ ꯀꯨꯏꯅ ꯉꯥꯏꯔꯛꯄ ꯃꯣꯕꯥꯏꯜ ꯈꯣꯟꯖꯦꯜ ꯇꯥꯔꯦ ꯃꯇꯝ ꯀꯨꯏꯅ ꯉꯥꯏꯔꯛꯄ ꯃꯣꯕꯥꯏꯜ ꯈꯣꯟꯖꯦꯜ ꯇꯥꯔꯦ